Raja Sabha ki episu oiriba inithau lesemba sanajaoba ki bloodline da karem ka thaina ba amasong arambai tengol asibu mahaki lanai gi lanmin haina social media da lana pau sadokpagi dama kabole kai da leiba sanaton maitai gi mathakta FIR ama panbidru matik sab sairak pibiyo haina Imphal East Police Station da wakat khre hairi Young Kuki lupna sengdorakhre Humudraga mapan suba Independence Day numita kisengna ground da march fast satpagi thoramda flag ama seasonagi bado maitai maraktagi social media handler kharana soina rehana criticize tawkibadu asengbadi maduda seasonagi ba flag adu India gi flag nate KSO gi flag ne haina Kuki na sengdorakle flag adu mathakta green mayaidana white aduga makhadana red oi haina su phongdorakle adubu India gi flag te saffron white and green ne haina Kabui Union na Kabui asi Naga nate 1950 the scheduled tribe status phangkhrasu Naga ne haina haibadi langani aduga Kabui ga rongmai ga su tongan le haina phongdokhre Haujik ne haki mamangda sapmai da gini haiba maitai ahal ama saparmaina ge Kuki village da changsilubagi Kuki singna thengnabaduki pharaba matung social media da video thadorakhe loina na nakalam romda ahal adu rescue tawduna Semai police station da leile haina paw amaga su hairi kadai phawbu sumba paw no khangmina ba makhata ba paw ngai minase labuk ta chatpada lenna chikpadagi lamding laikondagi sakhi kawi nupi ama Jennings hospital da arubu khibam da laikana khre hairi Biren ki audio tape ne haiduna kohorna Supreme Court charge tawrupu case ki hearing sathakre Biren ki machanupina case asigi party ama ojage hairapa prayer Supreme Court na reject tawkhre Central Forensic Science Laboratory na ona taina ba pakum pire haiduna Supreme Court na saukhre amuk hana report pikhalak na bakhangan khre May 3, 2023 dagi Manipur da thorak liba kalu pasel ge irang asida February 8, 2025 da resign tawdrengai da lairamba state lengak pu chief minister oidra luching lamba NBD na irang ase hena sakthokana na wafam sing phongdoi amasong Kukijo phurupta violence sathana wafam sing phongdoi haibagi charge tawroduna Kuki Organization for Human Rights Trust Kohorna Supreme Court of India da file tawrakiba petition amagi makhata ba wire sathakre Kohorna file tawrulba wakat ase Apex Court asina writ petition civil number 702 of 2024 oina lokhat kibani aharbada petition ase court asina lokhat pa horakpada November 9 2024 da matamadu ki Chief Justice DY Chandrachud na singba bench amana biren gi mayok ta wakalap diba Kohor da lek orakpa recording ni haiba audio clip adugi authenticity utnaba material sing court asida pikhalak naba khangan kibani aduga petition asigi wire makha tana satharakpada May 5 2025 ta matamadugi Chief Justice Sanjeev Khanna na petition asiga mari leinana Manipur lengak ta pikiba direction gi matungina court submit tarokpa forensic report amasung examine tawkraba matungda makhata na Central Forensic Science Laboratory gi maikaidagi audio tape adugi matangda investigation satharaga anobo report ama pikhalaknaba direction pikhibani adumainamok petition asi saliba thasigi marida court asigi Justice Sanjoy Kumar amasung Justice Satyendra Sharmana amuk hana lokhalakpada CFS Elgi maikaidagi pikhalakom thokpa laboratory examination gi report pikhalaktabadagi court asina report ase pikhalaknaba haikhiba tha ahum hela phawba report pikhalaktriba karigino haina akan wafam phongdokhibani loinana CFSL fresh report ama pikhalaknaba direction pikhibani masigi matungda rang petition ase court asigi Justice Sanjoy Kumar amsung Justice Satyendra Sharmana amuhana lokhalakpada Central Forensic Science Laboratory na audit clip asigi matangda lokoliba thabak sing khamthengna pendaba phongdokhibani panba yabadi May 3 2023 dagi horaklaga hojik phawbada aroiba warasina mapuraktriba Manipur gi land asi horakpa numita All Tribal Students Union Manipur asuna sindana tribal solidarity march habi rally ama chatlaba matungdagi horakibani land asigi manungda phurup animaki mioi chani homphuronggi punsi mangkhrabani aduga mioi kunthra mathakta hojuk phawbada asiba haksang phawbu phangdana lerakpagi mathakta mi lising yang khai henbana tongan ba relic camp singda sangjafam lawraklibani haina thambakle High Court sitting amasung former MP MLA singi mathakta lokhatpa case singi PIL gi YL sathakre Manipur gi MLA taruk amasung ex MLA manga tongan ba case sing mayok nari haidi sahi kharagi mamang Supreme Court of India da petitioner amana leba asigi sitting amasung former MP MLA singi mathakta criminal case sing register tawduna lokhatpa leibra leiragana kana no amasung karam ba sitting amasung former MLA
MPꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯋꯥꯌꯦꯜꯒꯤ ꯊꯕꯛꯅ ꯀꯗꯥꯏ ꯌꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯃ ꯑꯦꯄꯦꯛꯁ ꯀꯣꯔꯠꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯡ ꯑꯃꯁꯨꯡ ꯐꯣꯔꯃꯔ MP MLAꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯀꯦꯁꯁꯤꯡꯒꯤ ꯋꯥꯌꯦꯜ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯍꯟꯅꯕꯒꯤꯗꯃꯛ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯂꯤꯡꯈꯠꯅꯕ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯇꯤꯡ ꯑꯃꯗꯤ ꯐꯣꯔꯃꯔ MP MLAꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯀꯦꯁꯁꯤꯡꯒꯤ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯑꯅꯤ ꯂꯤꯡꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ PIL number 38 of 2020 Remonitoring of Criminal Cases Against MP MLA लखोटना वायल चथरखिबनि हाइदि हाई कोर्ट ऑफ मणिपुर न लखोटप PIL असंगी वायल थेंखांग नायना चथखरबा मतुंगदा ngarangsu चीफ जस्टिस के सोमशेखर अमसुंग जस्टिस अहंथेम बिमोलगी बेंच ना PIL असे बेंच असंगी लॉस्ट लिस्ट की आइटम नंबर 20 दा हापतुना मसुगी मखा ताब वायल चथखरे PIL असंगी वायल चथखिबो लेना हुजुक फावबदा मणिपुर की करम सिटिंग अमसुंग फॉर्मर MLA कयागी मथक्ता लखोटप केसिंग कयाम लैरबगे अमसुंग केसिंग अदुगी स्टेटस सिंगना करी ओरिबगी हाइबगी मतंगदा रिपोर्ट अमा लानखटखरे हाइदे बांग्लादेश की जमात ई इस्लामी न किहन खालपदगी आसाम की दुबरी की मियाम मिपाइब पोकनरे हाइदे बांग्लादेश की फंडामेंटलिस्ट ग्रुप ओरिबा जमात ई इस्लामी जलना फोन तरक्तुना अमदि ऑडियो मैसेज के खुथांगदा आसाम की दुबरी की ngamkhid लैब खुंगंग सिंगी मियोइसिंगदा किहन खालपदगी मफम असगी मियाम मिपाइब पोकनरे हाइना एजेंसी की पाउना फोंदोरक्ले दुबरी की ngamkhoi paringda लैब गोलाकंजा पुलिस स्टेशन की मनुक चनबा लखीमरी अमदे बिस्कोवा खुंगंगी मियोइसिंगना मखोइदा मसक खंगदब मियोइसिंगना फोन तौरक्तुना किहन खांगहले हाइना वाकलकपदगी पुलिसना फोन नंबर अदु ट्रेस तौरबदा बांग्लादेश की नंबर ने हाइबा खांगमगावखिबने फोन अमदि ऑडियो मैसेज की खुथांगदा मियोइसिंग अदुना खुंजासिंग अदुदा करिगुम्बा पुलिसना जेल की मियोइसिंगबु फाबा तारबदि खुंगंगी मियोइसिंगदा अहाकु चिराक पिगने हाइना किहलखिबने हाइदे मियोइसिंग अदुना मखा तारदुना जेल की मायोक्ता सेक्रेटरी फोर्स ना थबक थोरमसिंग लखोटपदा खुंगंसिंग असigi मियोइना मतेंग पांगलबदि दुबरी की ngamkhayda lairaba khungangsing asi tumna mai thagane hana phongdorakhe haire Bangladesh da base tawba jail na kihan khangalaki ba si tha asigi 15 India gi Independence Day numita Golakanja police na Indo Bangladesh ki ngamkhai paringdagi Bangladesh ki SIM card amadi national flag kalona naha ama phagat khibadagi kihan khanghanba horakhibani haire police na phagat kiba mioi adu hauji jail da thamle security na issue asi haksina lawduna yengsinba haukhre haire अकनब नोंगना मुंबई सिटी पैरालाइज ओइरे ऑफिस थोंगलोना क्रे फ्लाइट अमसुंग लंबेल अपन पीखरे हाइदे लेप्तना चुरकप नोंगना मुंबई सिटी पैरालाइज ओहेनख्रे अनेब मफमसिंग इसिंग थुमजिनख्रे ऑफिस थोंगलोना के लोकल ट्रेन थेंगथना सर्विस तौके फ्लाइट सिंग माइकै होंगदोकना के लोइना ख्वाइदि चावना लंबेल सिंगदा चथोखसिन तौबगी थबकता अपन पीखे नोंग कन्न चुरखिबा दुना मरम ओइदुना स्कूल कॉलेज अमसुंग लेंगा के ऑफिस सिंग थोंगलोंदुना मियामबु युमदगी हेंदोक्तनबा इंडियन मेटेओरोलॉजिकल डिपार्टमेंट ना रेड अलर्ट लाउथोखे प्राइवेट एस्टैब्लिशमेंट सिंगदा लैरिबा एम्प्लॉई सिंग मयुमदगी थबक सुननबा एडवाइजरी पीखे ngarangdagi churakhiba nong ado ngase yo phawba letana chukibane Mumbai gi tongan mafam kiyada isingi imaido millimeter sani phawba record tawkhi nongpok sub urban oriba bikroli da millimeter 255.5 ki sangda nong duna khwaidagi hena record tawkhi yamdrabada Mumbai da lakadaba flight nipan atopa airport singda thaidokhi aduga Mumbai dagi paigadaba plane sing adu su matam thengthaki source ki matungina Indigo gi flight taruk amasung SpiceJet amasung Air India gi flight amamam anakwa airport singda thaidokhi ising tungsinbagi report kaya ama Mumbai city gi ayamba saruptagi report tawnarakhi Andheri Borivali Sembur Sion Dadar अमसुंग मतुंगादा लंबेल अमति अतप मफमसिंग इसिंग थमजिंदना ट्रैफिक अमसुंग पब्लिक ट्रांसपोर्ट की थबक थौरमसिंग द चावना अपन बथोके IMD ना मखाताना अकन बनोंगे फोरकास्ट तौरकले हाइदे नन मणिपुरी अनिना सदा सन निपान नमथाक तौदुन हुरानख्रे मिपुंग खुदिमकना शेयर तौबिदुना फंगनब मतेंग पांगबियो हाइदे हौकेबा अगस्त की तारीख 19 2025 के अयुपुंग 13 ताबा मतमदा नन मणिपुरी अनि खक सेगा रोड तखेलंबम लेकायदा लैबा युमदा चंगलकलगा मसागी चही हुमद्रागा हुमदोय सुरबी करिसु खंगजदरबी ahal oirabi ima takhelambam ongbi radeda moithem tawduna kori gi kolsing masu punglang langna sengba yai haina haiduna
cleaning powder yonba lakpa saraga korigi kol pirao haiduna piraba matong chemical sizinaduna sengduna yenghalaba matungda still su sanasu asumna pumlang langna phajahanduna sengdokpa yai sengba pambra haina hairako matamda ahan oirabi ima asina samsamna khanduna sanasu yai haibaduda sanagi lek ani amadi khudop ama punna sanasan taraga taruk senghanki sana senglaba matung namthak tawriba nan manipuri ani duna chemical sizinaduna huran kharaba sana singadu sengba loire yangang powder da sana sing se hablaga pungkhai ama thambiraga matung lauthoklaga CBO haiduna se amada yomduna piramduna jatkhraba matung sana singdu yenglubada matat talambadagi singnaduna olaga yenglubada sumnagi sanasan nipan khak oiramkhi sanasan nipan huranduna patraba nan manipuri ani duna pubikhre hal oirabi puning wakhal solabi panglabi ima amadi angangdagi namthak tawduna asuk yamba sana sing asibu huran khiba phatraba nan manipuri sing asidagi miyam section na mikomna homsing na lebiyo haide yum da changduna mi leitabagi tanja lauduna asuk chauna namthak tawduna yamlaba sana huraleba nan local singi geng khutpu ama manipur da leire makhoi sing asibu phaduna cherak pibina ba manipur lenga amadi mari lenaba authority na miyeng changbina ba puning sing sinjari ngasi aikhoi da thokleba yamna nongai taba awaba thawdo ase makhatana atopa yum sing da thoklakloi haningai leite aduna manipur da haidaba miyam punamagna siguma phatraba mioi sing asidagi section bio thawdok thokraba matung police da su aiba 0% duna wakat sakhibaga loinana miyam punna khangminanabagi damak social media gi kuthangda paw ase thagatchabani sana huranba mioi ani asigi photo amadi CCTV gi video da yawriba mioi ani ase miyamna hek phangbaga phaduna thambiyo amadi banakna police station da paw pibiyo natraga makhada hapsariba awaba tarabi masa engonda paw phawbira ohaina social media da nan local anina namthak tawraga sana huran khibagi paw amakha circulate tawnarakle